ꯆꯨꯔꯒ ꯆꯨꯕꯅꯦ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯇꯥꯡꯅ ꯐꯪꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯃꯗꯤ ꯑꯗꯨꯅ ꯆꯠꯁꯨ ꯆꯠꯅꯤꯡꯉꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯕꯁꯨ ꯅꯠꯇꯦꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯁꯥꯏ ꯑꯌꯨꯛ ꯑꯗꯨꯗꯩ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯌꯦꯡꯉꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯁꯨ ꯃꯆꯦꯠ ꯑꯃ ꯍꯥꯏꯕ ꯅꯠꯇꯦ ꯃꯆꯥꯗ ꯑꯁꯨꯝꯅ ꯅꯣꯡ ꯆꯨꯕꯁꯤ ꯃꯊꯥꯏ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯅꯨꯡꯉꯥꯏꯍꯟꯗꯨꯅ ꯊꯝꯂꯝꯕ ꯃꯤꯁꯛꯇꯤ ꯐꯝꯗꯨꯅ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯗ ꯅꯆꯨꯡꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯁꯨꯔꯒ ꯆꯥꯕ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯃꯤꯄꯥꯏꯔꯤꯕꯅꯤ ꯎꯖꯅꯤꯡꯕ ꯃꯥꯏꯊꯣꯡ ꯇꯥꯖꯅꯤꯡꯕ ꯃꯄꯥꯎ ꯑꯗꯨꯅꯗꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯄꯥꯝꯗ꯭ꯔꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯃꯥ ꯄꯤꯁꯛ ꯑꯗꯨꯗ ꯌꯦꯡꯅ ꯏꯃꯥ ꯑꯩ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯗꯨ ꯐꯥꯎ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯒꯦ ꯅꯣꯡꯁꯤꯅ ꯉꯥꯏꯍꯥꯛ ꯄꯥꯊꯔꯤꯉꯩꯁꯤꯗ ꯏꯃꯥ ꯄꯤꯁꯛ ꯑꯗꯨ ꯃꯆꯥ ꯑꯁꯤꯅ ꯆꯠꯇꯧꯔꯤꯕꯁꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯍꯦꯟꯕ ꯋꯥ ꯑꯃ ꯃꯉꯨꯆꯥꯗ ꯍꯥꯏꯗꯦ ꯇꯞꯅ ꯈꯨꯝꯃꯤ ꯑꯣ ꯆꯠꯂꯨꯔꯣ ꯅꯣꯡꯁꯨꯅꯦ ꯇꯦꯛꯂꯤ ꯇꯥꯕꯅꯤꯅꯅꯦ ꯀꯨꯏꯅꯗꯤ ꯂꯩꯔꯛꯂꯅꯨ ꯃꯝꯈꯤꯕ ꯈꯪꯍꯧꯔꯣꯏ ꯏꯕꯦꯝꯃ ꯅꯣꯛꯐꯦꯠ ꯈꯛ ꯇꯧꯔꯝꯗꯨꯅ ꯃꯃꯥꯗ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯥꯟꯖꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗꯨꯒ ꯑꯣꯟꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯗꯦ ꯅꯣꯡ ꯇꯥꯕꯒ ꯀꯩꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯀꯅꯥꯕꯨꯁꯨ ꯆꯠꯂꯝꯗꯦ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯂꯩꯀꯥꯏ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯥꯏꯗꯤ ꯋꯥꯏꯅ ꯉꯥꯏꯔꯛꯄ ꯇꯝꯕ ꯄꯥꯈꯪ ꯁꯛꯍꯦꯟꯕ ꯋꯥꯡ ꯆꯥꯎꯕ ꯔꯥꯁꯤ ꯂꯩꯕ ꯅꯨꯄꯥꯗꯨ ꯌꯧꯔꯛꯂꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯇꯁꯦꯡꯅ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯛꯂꯤꯁꯤꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯅ ꯄꯦꯟꯖꯕ ꯑꯃ ꯑꯣꯏꯗꯨꯅ ꯍꯔꯥꯎꯖꯩ ꯋꯥꯡꯂꯦꯝꯕꯗꯨ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯅꯪꯗꯤ ꯑꯩꯕꯨ ꯉꯥꯏꯕ ꯑꯩꯁꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝꯅ ꯍꯥꯏꯈꯤꯕ ꯋꯥꯁꯨ ꯉꯥꯛꯄ ꯉꯝꯗꯦ ꯇꯧꯔꯤꯁꯤ ꯑꯗꯣ ꯅꯪꯕꯨ ꯀꯨꯏꯅ ꯉꯥꯏꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯨꯀꯣ ꯂꯥꯏꯔꯤꯛ ꯇꯞꯅ ꯈꯨꯝꯃꯤ ꯁꯥꯎꯗꯦ ꯀꯩꯒꯤꯁꯨ ꯁꯥꯎꯗꯣꯏꯅꯣ ꯂꯥꯛꯄꯨ ꯂꯥꯛꯂꯤꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯐꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯐꯝꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡ ꯑꯗꯨꯕꯨ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯑꯃ ꯂꯩꯇꯦ ꯋꯥꯡꯂꯦꯝꯕ ꯇꯞꯅ ꯈꯨꯝꯃꯤ ꯐꯝꯐꯝ ꯅꯥꯇꯩ ꯆꯥꯕ ꯑꯃ ꯂꯩꯔꯗꯤ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯋꯥꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯤ ꯑꯆꯨꯝꯕ ꯂꯦꯞꯄ ꯇꯥꯔꯤꯅꯦ ꯏꯃꯥꯒꯤꯗꯤ ꯀꯩꯕꯨ ꯍꯥꯏꯒꯅꯤ ꯍꯥꯃꯨ ꯍꯥꯟꯅꯒꯨꯝꯕꯁꯨꯃꯛ ꯂꯩꯔꯤ ꯍꯥꯏꯗꯨ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪ ꯑꯃꯨꯛꯇ ꯎꯅꯔꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯥꯛꯂꯤꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯋꯥꯡꯂꯦꯝꯕ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯡꯁꯤꯅ ꯑꯗꯨꯒ ꯇꯞꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯑꯩꯁꯨ ꯂꯩꯇꯦ ꯅꯪꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯁꯤꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯁꯨꯝꯅ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯕ ꯋꯥ ꯅꯪꯅ ꯇꯥꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯋꯥꯡꯂꯦꯝꯕꯗꯨ ꯁꯨꯔ ꯁꯥꯡꯅ ꯇꯞꯅ ꯍꯣꯟꯗꯨꯅ ꯈꯨꯝꯃꯤ ꯇꯞꯅ ꯂꯩꯔꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯈꯪꯍꯧꯗꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯁꯨ ꯃꯤꯐꯝꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯀꯨꯏꯅ ꯃꯤꯠꯆꯥꯟꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯃꯥꯏꯗꯨꯗ ꯁꯠ ꯂꯨꯛꯊꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯌꯦꯡꯊꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯡ ꯇꯥꯔꯁꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯝꯅ ꯂꯥꯛꯂꯝꯃꯣꯏꯌꯦ ꯋꯥꯡꯂꯦꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯥꯝꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯗꯨꯅ ꯐꯝꯊꯍꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯅꯅꯤꯡꯊꯨꯡ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯅꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ
Nangi nungaina leigedaba mafam adu nangna khara yengone. Kayada laina hairakliba wafam amano. Wadu tabada leirik madi warobu mityeng ama nupaduda yeng. Aduga tanik pa khonjelda asumna khum. Wafam si haina bro. Nangna ibu wafam sida lako haiduna hairibado. Wafam aduna ingonda karamba chinapi haibadi kai nangna khangde. Kaisu tawdaba amagum mung hadada nupadu khumlei tapna. Waro sawo haiduna wase aina nungoda haibunati. Lere sum hangebani. Nangi mod adu aina taningduna hairin. Wahang adu tatana aingonda hangibu kaigino. Nangna ikoinarini haiduna tawrakpa mikupadu day. Masigi wahang asi aingonda hangduna talay. Tawang lemba. Nang naingoda pamisi kaino. Ayo, aina nangi nusibagidamag thawai thakibuduro. Asuk thauba wahi ama hairakani haibadi khalode wanglembado. Adubu thazadana hairakpa wadubu taraga nupiduda ngakni yeng. Leirik adu yenglakliba wanglemba magi mityeng adu urude. Hanjina amusu tapna makha tarik taning pa khonjelda. Nangonda leiraga ay wagani haibsu khangi. Nangi matik chade haibsu ay khangi. Pumnawasibu khangna ay nang manusiba natro. Aduga unaba khudingi nangna kaina ningbagi nangi wakhal thadok haningbay wasuma hairsi kaigino ba. Wanglemba nupiduna warongna hairakpa waduda tapna themi. Aina wafam asi hanjin nangoda hairibasi ataygi nati leri. Nangboina thamoy singna nusibagin. Nangna nungayay phaba amagidamak leikibado aina tasingna pami. Aduna aigi imungi pibam tapna pharakadra hairaga nongmagi sum henjilakli. Ai tasingna wakhalosing amta ai thoktre. Leirik tapna waroba songning mapumna madubu phajanduna hairi. Warabasune punna waminasiba tawang limba adubu aiga kaina se haiba wadi nang haingoda haiganoba. Aikoyani na punna hona minabada kaigi awabadubu kukloi. Nang pugmung hantaganoba. Nangi leirik na matam chupada lipi haibase. Masi nang kaugano. Ngasi ngarangkhak nati asumna tawduna laglibasi. Mamang thakte hanjina asumna tawduna laglabat. Chap mani ahomba malaitana ngasi so sumak atopa wari kaya masaram. Kaina thangda leirik aduna tapna nupadubu yengna. Yumgya halaman khara tharaknaba tawru. Luhongnaba tawsi. Natragana numit aphaba mayengduna punna chinnaba tawrasi. Ay nangi wabasi labna yengduna leiba ay ngamara. Aduna nanakta leiraga nangi mating tawraki. Wafam adu masa yanaduna nusinariba makoida kaisu leiba wafam ama nate. Adubu matik chade haiduna khanduna leiriba nupadunadi tapna khomi. Madam khara lekisi. Imagi masasi khara kankisab. Adubu tawrsi. Nangsu nayumda leiringeduda tawba yaba khara adu tawsil. Hayengaigi nakta leirapa matamda nungainaba. Atopa wama haidana matam madunaga thenglakpa makhoi mafam madudai halakle. Nupi aduna mayumda chatkrabada lambida matomta chana wakhal kaya ama khanduna chali. Wanglemba wakhal aduda maru loli asumna matomta. Lere nasi naraiba tokna thida. Kaigeibu nusiba hairuriba. Aigi nusibana nangbu langon chankraba. Nangaigi wakhal thadokpa ngamdri. Anubu kayam kuina sumna tawani. Aigi angamba honaduna nangbudi nungainaba ay hotnaki. Ay nupa machani. Ay nupa machani. Pumbangnaba wakhal aduda mangduna leiringai tapli khongthang aduna chelingai. Mangduna leiramba nong aduna matang chadana kanna hekta susilakpada chatpadusu pharak taduna machi marum amada changsinduna leptuna leiri. Nong aduna kitang patharakpa ngaiba oina. Matam adunaga khanghaudabana haujikti numit adu sutakhri. Amambana mahut loisinkhri. Leirik adu yumgi thaba inkhang pumnamak loina loisinduna
ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯃꯥ ꯄꯤꯁꯛ ꯑꯗꯨ ꯃꯆꯥꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯖ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯁꯦꯝꯕꯗ ꯃꯇꯦꯡ ꯇꯧꯔꯛꯂꯤ꯫ ꯃꯆꯥꯕꯨ ꯇꯥꯖꯁꯅꯨ ꯍꯥꯏꯕꯒꯨꯝ ꯋꯥꯁꯨ ꯇꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯦꯝꯃ, ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨꯁꯨ ꯅꯃꯥ ꯑꯩꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯕꯦꯝꯃ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯕꯅꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯄ, ꯍꯌꯦꯡ ꯀꯔꯤ ꯇꯝꯃꯛꯄ ꯍꯥꯏꯕ ꯑꯃ ꯈꯪꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯅ ꯕꯦꯝꯃ, ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯈꯣꯡꯂꯣꯏ ꯑꯃ ꯈꯟꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨ꯫ ꯍꯣꯏ, ꯅꯪꯅ ꯈꯪꯅꯖꯔꯤꯕ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯝꯕꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯏꯪ ꯇꯞꯄꯤ, ꯒ꯭ꯌꯥꯟ ꯇꯥꯏ, ꯍꯣꯠꯅꯕ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯋꯥꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯔꯤꯛ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯃꯗꯤ ꯇꯥꯔꯛꯇꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯋꯥꯏ, ꯑꯩꯅ ꯍꯌꯦꯡ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯉꯣꯏ ꯑꯁꯤꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥ, ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯁꯤꯃꯗꯤ ꯏꯃꯥꯅ ꯌꯦꯠꯄ ꯑꯃ ꯄꯤꯔꯛꯂꯅꯨ꯫ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯒꯤ ꯋꯥꯗꯨꯅ ꯄꯤꯁꯛ ꯑꯗꯣ꯫ ꯃꯃꯥꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯀꯩꯒꯤ ꯈꯪꯉꯣꯏ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯄꯤꯁꯛ ꯑꯗꯨꯗꯤ ꯃꯆꯥꯅ ꯃꯥꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗ ꯄꯦꯟꯗꯅ ꯃꯈꯥ ꯇꯥꯏ꯫ ꯅꯄꯥꯅ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯒꯤ ꯅꯃꯥ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯗ ꯅꯪꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯈꯤꯕ ꯄꯥꯝꯃꯤꯀꯣ꯫ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ ꯂꯩꯔꯤꯛ ꯑꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ, ꯃꯔꯝꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯣꯡ ꯌꯨꯔꯕ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯃꯥ ꯑꯅꯥꯕꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯒꯗ꯭ꯔꯥ? ꯅꯣꯡ ꯌꯨꯔꯛꯂꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯦꯟꯅꯒꯗ꯭ꯔꯥ? ꯊꯣꯡꯉꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯣꯏꯔꯝꯃꯤ ꯋꯥꯡꯂꯦꯝꯕ ꯃꯥꯗꯤ꯫ ꯑꯗꯨꯕꯨ ꯇꯣꯏꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯤ ꯊꯦꯡꯅꯗꯨꯅꯇ ꯂꯥꯛꯂꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯅꯤ꯫ ꯃꯁꯥꯗꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄ ꯑꯃ ꯇꯧꯔꯨꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯦꯝꯆꯥ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯑꯋꯥꯕ ꯃꯇꯨꯗ ꯋꯥꯈꯜ ꯑꯗꯨꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯑꯃ ꯑꯣꯏꯕꯅ ꯁꯣꯂꯤ ꯁꯣꯂꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯤ ꯃꯦꯝꯆꯥꯗꯨ ꯋꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯀꯧꯏ꯫ ꯏꯕꯨꯡꯉꯣ, ꯋꯥꯡꯂꯦꯝꯕꯧ, ꯇꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ? ꯂꯦꯝꯕ, ꯇꯥꯕ꯭ꯔꯣ? ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯁꯤꯊꯥꯅ ꯀꯧꯔꯛꯄ ꯑꯣꯏꯔꯕꯁꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯕꯗ ꯋꯥꯡꯂꯦꯝꯕꯗꯨ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯅ ꯇꯞꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯅꯣ? ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯇꯧꯔꯤꯌꯦ ꯏꯃꯥ꯫ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ ꯏꯃꯥꯗꯤ꯫ ꯏꯃꯥ, ꯉꯁꯤꯗꯤꯅꯦ ꯋꯥ ꯈꯔ ꯏꯁꯥꯗ ꯍꯥꯏꯒꯦꯗꯅ꯫ ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ ꯏꯃꯥ? ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯇꯅꯤ ꯑꯩꯅ ꯇꯥꯒꯦ ꯉꯥꯏꯔꯤꯕ꯫ ꯅꯆꯥꯗ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯃꯦꯝꯆꯥꯗꯨ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯑꯩꯅ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯏꯃꯥ ꯏꯃꯧ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯁꯤꯔꯕꯁꯨ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯑꯩ ꯁꯤꯈꯤꯒꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯊꯨꯡꯍꯜꯂꯨꯕ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯔꯗ ꯐꯔꯕꯁꯨ ꯍꯥꯏꯅ ꯇꯞꯅ ꯍꯥꯏꯔꯦ꯫ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯅꯆꯥ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯏꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒꯤ ꯃꯃꯧ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯏꯃꯥ꯫ ꯑꯗꯨꯅ ꯏꯃꯥ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯄꯦꯟꯖꯕ ꯑꯃꯗꯤ ꯄꯣꯛꯆꯩ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ꯫ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥ ꯍꯥꯏꯁꯤꯗꯤ, ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯃ ꯊꯣꯛꯂꯒꯗꯤ ꯋꯥ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯣꯏꯅ ꯈꯜꯂꯨꯒꯅꯨꯀꯣ꯫ ꯋꯥꯡꯂꯦꯝꯕ ꯇꯞꯅ, ꯍꯣꯏꯗ ꯍꯣꯏꯗ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯈꯪꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯣ, ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ ꯄꯨꯟꯅ꯫ ꯃꯃꯥꯗ ꯋꯥ ꯁꯤꯃ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯆꯥꯅ ꯆꯠꯈ꯭ꯔꯕꯗ ꯉꯁꯥꯏꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯁꯛꯐꯝ ꯑꯗꯣ
puthoktuna yam nungaitana hairagli asumna. Isa asida mama aina awa pulum hena habi tawrisi. Mama aina magi maning tunghangadra hairaga hena wali kayada mating chadri mamano. Aya mahimba sina magi maphamda ichada awabe hena habli. E taibang simba mapu nasaibo amukta laugi lausinbiro ba. Ay wari isagi matausi ay yengba ngamdre. Ngayaki matungda mamagini haiduna chaki singadu kaduda purakli. Wanglemba aduga mamada aina inbirorima natragana imana jagera momon tauna khumi. Ihanida ima itomta sum chaki. Nangsuni thabok mayam honabada wairamle. Aduna nangsu chathu imungwa adugane potharo ko. Tasengna wanglemba wabadi yamna wari. Mayam asibu yanabu honaba ngamnaba chatpada. Aduna mama sina khara phana sum hairakpa moiringai sida wanglembadu hagotuna chaki singadu matomta loina charam. Matamdi khanghaudi aduna nong nini yamaga haukiram. Matam asida pakhang lesani gi maraidi nongmagi sum helagli. Haina ngasisu nupiduna nupa mangonda ningai kanna tawri. Aina haisini tawaglemba ay ngasini yumdahanba ay ngama. Ay nangina tunginarakan. Nang naibu thadoktunna chatnaba honaribado ayna kaygi khangoiduna. Achumbu wani hairaglibasi tasengna aduna wanglembadu sat hekta khumbadi ngamde. Adabu khumdaba yadaba moibana sat khum. Lele nangna kaygino phattaba wakhalduna hana hekta mang tharibadubo. Aidi nangbu thadoktunna chatke haina khanba leikidena. Aduga nangna haribasibu kaino. Aidi imagi anaba phibam nongnini sida khara henjileduna matam khara kok yam sari. Awaba mayam si thengnabana maru oiri. Aduna nanga matam khara pau phaunararoisi haibani. Aise ngang macha manbro. Aise pangwa mira. Aise lai phadabira ba. Aige ningba pamba leitaba misaklo. Hayo se khomoba. Aina hangise kaigiro tomin leiriba. Nang wai heba ikangi. Adubu nange wabaduda ai saruk yage haiduna ai hairidana. Imagi anabagi mingda nang hai thadokni bo honarido aina kagi khangoi ha. Wanglembadu lirik aduda munna ye. Lirik madi nakalamada leithokduna kaptuna leiri tasingna. Nupadu nupi asigi mawong matauda tawba mama khangdri. Kay mabu asuk nusireba haina masana masada wazari. Wanglemba kapiba nupidubu themboina tapna makhatak. Kaplan nangna kapadu uraga ay nuwaiti. Farisi ay nangna haiba yaraki. Hayengdo numit tarakpada waida ay ngairap. Ay nang bulang laglaki. Adubu tasingna hairi. Leire nangna ingoda leiba matamda nang yamna naning thungway. Ay matik yamna chade. Nangna hina khangiba nasra. Aina nang thadoktunna kaidongnungda chalon. Ay supachi chupa ama waduna ta leigadaba nate. Nongmadi soidana nungairakpa oiganiko. Aina haibadi matam khara dukhak ngaisi haibani nongonda. Lirik tapna mapidu taithokduna. Kayarak suri wapamadu haiduna nangna ibu thimibase. Nangna isi mama lektabi oina ubro. Haisari batik nangna kaigi atok yam chawthokliba. Ha matam amada aina tasingna naphamdai mai leiduna chatkrabadi nang ningamdabana thanduna lehawgani tawanglemba. Chumi hairiba khuding tasingna nupa ama oina pokpada matik chadrabai. Adubu nangna ingona cheirabasu ai nangbu warauba sauningba phaude lere. Adubu yengoi ayengdi nang boina soidina ai nakta puduna chatkan. Tattana imana ingoda bamau yeninge moporo hainai. Adubu aina tadab tasingna adubu ayengdi imagi amadi nangina ning soidina thungnaba aina honagan. Lere aibu thazau. Nuksi mangonda warau babu kayam kuina warau bangamgani haibagedo.
ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜ ꯇꯥꯏꯕꯪ ꯃꯤꯅ ꯎꯕ ꯉꯝꯗꯦ, ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥ ꯑꯄꯣꯛꯄꯤ ꯑꯗꯨ ꯃꯆꯥ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯐꯃꯨꯡ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯦꯝꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯕꯨ ꯀꯧꯖꯗꯨꯅ ꯆꯪꯉꯛꯄ ꯋꯥꯡꯂꯦꯝꯕ ꯃꯥꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯨ ꯆꯣꯡꯈꯤꯕ ꯇꯁꯦꯡꯅ ꯈꯪꯍꯧꯗꯦ꯫ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯇꯤꯡꯊꯥꯔꯤ ꯃꯈꯣꯜ ꯊꯣꯛꯅ꯫ ꯍꯧꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯅ ꯏꯉꯥꯒꯤ ꯅꯣꯡꯒꯨꯝ ꯀꯟꯅ ꯆꯨꯊꯔꯤ ꯂꯦꯞꯄ ꯂꯩꯇꯅ꯫ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯅꯆꯥꯏ ꯍꯜꯂꯛꯄ ꯐꯥꯎꯕ ꯉꯥꯏꯕꯤꯔꯝꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯏꯃꯥ? ꯁꯦ ꯈꯨꯝꯃꯣ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ? ꯏꯃꯥ, ꯏꯃꯥ, ꯌꯥꯔꯣꯏꯌꯦ, ꯅꯪ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯏꯃꯥ? ꯅꯆꯥꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯔꯝꯅ ꯏꯇꯣꯝꯇ ꯂꯩꯍꯧꯗꯣꯏꯅꯣ ꯏꯃꯥ? ꯌꯥꯔꯣꯏ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ꯫ ꯁꯦ ꯈꯨꯝꯃꯣ, ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯝꯇ ꯈꯨꯝꯃꯣ ꯏꯃꯥ꯫ ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯏꯃꯥ ꯀꯧꯗꯣꯏꯅꯣ? ꯅꯆꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯀꯅꯥꯗ ꯂꯤꯗꯧꯔꯤꯅꯣ ꯏꯃꯥ? ꯅꯪ ꯅꯆꯥ ꯑꯩꯅ ꯇꯧꯕ ꯁꯦꯕꯥꯗꯣ ꯄꯦꯟꯗ꯭ꯔꯒ ꯑꯩ ꯊꯝꯐꯝꯗꯨꯗ ꯅꯇꯣꯝꯇ ꯆꯠꯂꯕꯣ ꯏꯃꯥ? ꯏꯃꯥ, ꯏꯃꯥ. ꯇꯦꯡꯊꯥꯖꯕꯒꯤ ꯋꯥꯅꯤ, ꯄꯦꯟꯗꯕ ꯑꯗꯨꯅ ꯍꯦꯟꯗꯨꯅ, ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯜꯂꯛꯀꯅꯤ? ꯑꯁꯤꯕ ꯍꯥꯏꯕꯗꯨꯅ ꯄꯨꯈ꯭ꯔꯕꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯁꯦꯠꯅ ꯈꯥꯏꯅꯕ ꯂꯥꯞꯅꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯦꯝꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨꯕꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯋꯥꯡꯂꯦꯝꯕꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯦꯜꯂꯛꯄꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯀꯥ ꯍꯦꯟꯅ ꯇꯛꯁꯤꯟꯕ ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕ ꯄꯤꯁꯛ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯏꯃꯥꯅ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯅꯟꯗꯣꯝꯆꯥ ꯍꯣꯏꯒ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯗꯨꯅ ꯅꯪ ꯂꯥꯡꯐꯥꯡ ꯇꯧꯔꯅꯨꯀꯣ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎꯗꯧꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯄꯥꯝ꯫ ꯚꯥꯞ ꯇꯥꯔꯦꯀꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯕ ꯑꯃ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯈꯨꯝꯃꯤ꯫ ꯂꯩꯔꯤꯛꯅ: ꯀꯩꯅꯣ ꯏꯃꯥꯅ ꯅꯆꯥꯏꯅ ꯌꯥꯗꯦ ꯈꯟꯅ ꯈꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯗꯤ? ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯂꯩ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯅ? ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯋꯥꯡꯂꯦꯝꯕꯗꯨꯗ ꯂꯩꯕ ꯏꯃꯥꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯪꯉꯤꯗꯅ ꯅꯪ ꯅꯨꯄꯥ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯅꯨ꯫ ꯋꯥꯗꯨꯅ ꯅꯅꯤꯡ ꯊꯨꯡꯗꯅ ꯂꯩꯔꯛꯂꯕ ꯅꯪ, ꯃꯁꯤꯗꯅꯦ ꯅꯪꯅ ꯑꯃꯨꯛ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯑꯋꯥꯕꯒꯤ ꯀꯣꯝ ꯑꯗꯨꯗ ꯆꯨꯡꯊꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ꯫ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯑꯐꯕ ꯑꯃ ꯄꯨꯔꯛꯑꯣꯏ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯈꯟꯅꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯇꯣꯝꯇ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯏ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕꯅꯦ꯫ ꯏꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯀꯣꯛ ꯆꯥꯛꯄꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯁꯣꯝꯗꯅ ꯌꯨꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯕ ꯑꯃ ꯑꯣꯏꯔꯤ ꯃꯃꯥꯗꯨꯅ ꯂꯩꯈꯤꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗꯩ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯗꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ, ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯋꯥꯡꯂꯦꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯃ ꯍꯧꯔꯝ꯫ ꯊꯕꯛ ꯁꯨꯐꯝ ꯑꯃꯗ ꯌꯥꯎꯕꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯤ: ꯌꯦꯡꯉꯣꯏ ꯋꯥꯡꯂꯦꯝꯕ, ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣ꯫ ꯇꯔꯛ ꯇꯔꯛ ꯅꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗꯅꯦ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯅꯦ ꯍꯣꯏꯁꯨ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯔꯒ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯅꯤ ꯅꯃꯥ ꯂꯩꯇ꯭ꯔꯕꯁꯨ꯫ ꯋꯥ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ ꯃꯥꯁꯨ:
ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗ ꯌꯨꯝꯈꯩ ꯑꯁꯤ ꯀꯩꯁꯨ ꯁꯦꯝꯅꯕꯁꯤꯗ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯗꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯗꯤꯅꯦ ꯅꯪ ꯀꯩꯁꯨ ꯍꯦꯛ ꯈꯜꯂꯨꯅꯨꯁꯦ ꯊꯣꯛꯄꯅꯦ ꯃꯔꯥꯏꯅ ꯂꯥꯛꯁꯟ ꯅꯨꯄꯤ ꯑꯗꯨꯗ ꯆꯦꯜꯂꯛꯂꯣ ꯃꯌꯥꯝꯅꯅꯦ ꯅꯪꯒꯤ ꯅꯇꯦꯡ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯩ ꯄꯪꯒꯅꯨꯅꯦ ꯊꯕꯛ ꯊꯣꯛꯂꯗꯤ ꯋꯥ ꯊꯣꯛꯄꯅꯤ ꯃꯅꯦꯒꯤ ꯋꯥꯗꯨꯅ ꯍꯦꯟꯅ ꯊꯧꯅꯥ ꯑꯃ ꯑꯣꯏꯗꯨꯅ ꯋꯥꯡꯂꯦꯝꯕꯗꯤ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯂꯩꯔꯤꯛ ꯃꯥꯕꯨ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯋꯥꯈꯜ ꯑꯗꯨꯗ ꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯆꯦꯟꯅꯕ ꯍꯥꯏꯗꯨꯅ ꯆꯤꯡꯌꯥꯂꯣꯝꯗ ꯄꯥꯈꯪ ꯂꯩꯁꯥꯅꯤꯗꯨ ꯎꯅꯗꯨꯅ ꯂꯩꯔꯤ ꯋꯥꯡꯂꯦꯝꯕ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯛ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯅꯇ ꯂꯥꯛꯄ ꯋꯥꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯛꯀꯦ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯂꯩꯔꯤꯛ ꯍꯔꯥꯎꯖꯩ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯗ ꯇꯁꯦꯡꯅ ꯂꯩꯔꯤꯛ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝꯗ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯉꯁꯥꯏ ꯍꯧꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯂꯩ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ ꯑꯗꯨꯅ ꯇꯥ ꯋꯥꯡꯂꯦꯝꯕ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯋꯥꯡꯂꯦꯝꯕ ꯇꯞꯅ ꯏꯃꯥ ꯍꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯛꯂꯤꯗꯣ ꯃꯣꯏꯕꯨ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯅ ꯈꯪꯕꯗ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯗꯨꯗꯤ ꯑꯍꯜꯒꯤ ꯋꯥꯈꯜ ꯑꯣꯏꯕꯒꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅ ꯂꯥꯎ ꯆꯠꯂꯁꯤ ꯅꯣꯏ ꯌꯨꯝꯗ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇꯤꯌꯦ ꯇꯥ ꯋꯥꯡꯂꯦꯝꯕ ꯍꯣꯏ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒ ꯑꯋꯥꯕ ꯈꯔꯗꯤ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕ ꯇꯥꯔꯦꯅꯦꯀꯣ ꯅꯣꯛꯆꯩ ꯂꯩꯔꯤꯛ ꯑꯗꯣ ꯑꯁꯨꯝ ꯇꯧꯅ ꯄꯥꯈꯪ ꯂꯩꯁꯥꯅꯤꯗꯨ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯂꯕꯗ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯦ ꯍꯥꯏꯕ ꯑꯃ ꯊꯣꯏꯅ ꯍꯥꯏꯗ꯭ꯔꯦ ꯄꯤꯁꯛ ꯑꯗꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯩꯍꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯃꯀꯥꯗ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯠꯇ ꯅꯣꯡꯃꯇ ꯈꯜꯂꯨꯗ꯭ꯔꯦ ꯂꯩꯔꯤꯛ ꯋꯥꯈꯜ ꯈꯔ ꯈꯟꯖꯤꯟꯖꯕ ꯋꯥꯡꯂꯦꯝꯕ ꯃꯍꯥꯛꯇꯤ ꯈꯜꯂꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯇꯁꯦꯡꯅ ꯑꯋꯥꯕꯅ ꯍꯦꯟꯗꯨꯅ ꯄꯨꯕ ꯉꯝꯗꯕ ꯄꯣꯠꯂꯨꯝ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯀꯣꯛ ꯆꯥꯛꯂꯤ ꯈꯟꯊꯕ ꯑꯃ ꯉꯝꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯇꯨꯡ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯌꯨ ꯑꯗꯨꯁꯨ ꯈꯔ ꯊꯛꯂꯤ ꯌꯨ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯀꯩꯁꯨ ꯈꯟꯊꯕ ꯑꯃ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯑꯩꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯔꯒ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯀꯩꯁꯨ ꯑꯗꯨꯅꯅꯤ ꯃꯣꯏ ꯃꯃꯥꯗꯨꯅ ꯑꯩꯕꯨ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯂꯝꯁꯥ ꯁꯔꯥ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯃꯆꯥꯅꯨꯄꯤ ꯂꯩꯍꯟꯕ ꯄꯥꯝꯗꯣꯏꯅꯣ ꯑꯩꯁꯦ ꯍꯤꯡꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯩꯗꯤ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯂꯥꯏꯕꯛ ꯑꯗꯨꯅ ꯁꯨꯝꯅ ꯊꯣꯛꯂꯣ ꯇꯝꯕꯅ ꯈꯟꯊꯕ ꯑꯃ ꯇꯧꯔꯨꯗꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕ ꯑꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯇꯣꯟꯇ ꯊꯋꯥꯏ ꯊꯥꯖꯔꯛ ꯄꯥꯎ ꯑꯁꯤꯅ ꯂꯩꯔꯤꯛ ꯃꯥꯗꯤ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ ꯍꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯧꯅꯅ ꯉꯁꯤ ꯂꯩꯔꯤꯛ ꯑꯗꯨꯅ ꯃꯃꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯂꯥꯟꯊꯣꯏꯕꯗꯣ ꯂꯩꯔꯤꯛ ꯇꯞꯅ ꯑꯩꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯨꯌꯨꯝꯕꯣꯏꯒꯗꯕꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗꯩ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯅ ꯂꯩꯈꯤꯕꯅꯤ ꯂꯥꯟꯊꯣꯏꯕ ꯇꯞꯅ ꯑꯗꯣꯝꯅꯁꯨ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯄꯤꯒꯅꯨ ꯆꯍꯤꯗꯨ ꯌꯥꯝꯅ ꯅꯧꯔꯤ ꯋꯥꯈꯜ ꯑꯗꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯆꯠꯃꯤꯟꯅꯒꯦ ꯅꯪꯒꯤ ꯏꯍꯨ ꯈꯪꯅ ꯑꯩꯅ ꯊꯕꯛ ꯇꯧꯅꯤ ꯑꯁꯨꯝꯅ ꯇꯧꯅ ꯇꯟꯗꯤ ꯇꯟꯅ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯃꯃꯥꯒꯤ ꯈꯟꯗꯨꯅ ꯂꯩꯔꯤꯛ ꯑꯗꯨ ꯂꯥꯟꯊꯣꯏꯕ ꯃꯉꯣꯟꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯩ ꯍꯟꯗꯛꯇꯤ ꯃꯥꯏ ꯄꯥꯛꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯇꯧꯈꯤꯔꯝꯃꯤ
ꯑꯅꯥ ꯑꯌꯦꯛ ꯑꯄꯟ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨꯒ ꯁꯥꯒꯣꯟꯅꯗꯨꯅ